Kangleipak Knowledge Channel na mayambu taramna okchari ngasi mayamna thamjagador be hiram asidi taibang palasida macha oiba singbu nawyokpa nawkon basi malem asida mamana mapung ona tawi haibi yai masigi manung channa angang nawa singna mapung mari phadringai masa matanta maromdo mapan thokpa ngamdringai matamda mama oibi singna haiba khonjel asiga loinana macha oiba singbu mapan thokna raba thembi mayam pumnamaksu mama oibi singi lamandi punsi supa tondra leregadabani ngasi ki maru oiba mayamda thamjaningbadi masa oiba singna mapan thokpa matamda mama na haiba matamda mapan thoklibasi karigino kari mai leinei khonjel asiga angang sina mapan thokpaga kari da mai leinabage haibasi madugi maram aduni mayamda thamjagadoribasi aikhoin thijiludabani khangludabani hiram khodingmak magi oiba maram loinamak leiri Hariba masigi maruiba maramdi hainabi ama thamba shin masigi praman matik chana bizaki akoi mayamna khangnaraba Russian scientist Ivan Pavlov makna hui amada sangeng tauki hui habasidabu matin chungganba tin bu turel gumna sienba adum laba jiba mani makna sangeng amo oina numit khudingi makna bel ama sinaduna hoigi sak thakasi thakli piklingai dagi hauna mana numit kodingi huye dugi sak thak matamda bel king duna huye si kauduna huye dugi masinjak pizari nongmadi mahakna bel di king huye dugi masinjak di yauta bel king matamda huye adu matin ta dana chilaki masina tai madudi jiba khodimok haina batana ba yariba jiba khodimok mahaki maphamda hainabi ama thamanba masina maram oraga hojiki hariba huye dusu hainabi ama thamkibaduna maki matam yorpa matamda hui dugi brain aduna Ivan Pavlov na kingak bel adu mahaki saki timing ore matam ore khanna selak libani masiga sab manana mama oi bisingna masana picnic ei matamda mapan thokpa matamda haiba khonjel asina tung induna yoglai marabanduna angangbu mayung themtokpa mapan thokna thohanba matamda mama oi bisingna haiba khonjel asi sinaduna angang singbu mapan thokpada mateng panglibani Sigi video sigi ani suba topic oina aina mayamda thamjagadoriba hiramasi mayamna hena khangnarba unarba ngangtani aikoina sangom ama lor matamda karidamak pathrik libano patra dugi wangmda pathrik libano haibasini andana video sigi kuthangdagi masigi matik saba maramasi mayamda thamjage aikoina khangi madudi sangom asibu saba sani masak sing asi ising water protein sugar amasung fat hariba sing asini Hariba protein amsung fat ani asidi matam pumnamakta akoina hit pisar matapta patra dugi mathak thangba top layer da karakna bohane aduga cream du eba layer ama semduna le nakala maromda saigi sangom semna saruma oriba ising water gi saruk asi maisa pisar matamda water vapor oina tholai harwe water vapor si tasengna makti matakta haikatuna sakhigadabani adubu ngasai gi leri fat amsung protein semkiba cream layer aduna thatuna thami lonena pisaliba maisa asi asum hengalakpana water vapor haibadi isen maningi sang asi su mahaki kanbagi chang volume ni sang asi hen pakthok chokthore aduna mahaki lambi asi sattabadi adi adubu thingliba lambi punamak thogaiduna namkhaiduna chatpa tabani maramaduna water vapor asina mapan tholanam hona matamda mathakta lekriba protein amsung fat na semkriba cream layer si into duna namkhaiduna lakpa mathau tar masinani aikoina sangom ama lor matamda patra dugi wangda patharik lebasi video sibu yongbiraga mayamda khachitang kani khanbiragadi video sibu mayam yafamda yowda mayamna sungsoi sadana mateng pangbiyu dorena makata video sing hapkat charakpada mayamda khudok sarami damakta channel sibu subscribe tawbiram